Loyalam E-PAO tabiriba khudingmakpo Khudram Susmitana ayuki pau pizari ahanbada paruweba headline. Koutruk amadi Kadangban khulda landaraknaba Kuki Militant singi gari kaya thauzilakiba uba phangkhre. Jiri lambida pot purakpa truck ani Kuki Khutlai Paiba singna nongmai kapsinduna mai thakre. Naga CSO singna tongan ba warep sing loduna lengakta numit humnigi matam thakre. Pausandok na pijari. Koutruk amadi Kadangban khulda landaraknaba Kuki Militant singi gari kaya thauzilakiba uba phangkhre. Chahi amaga that nipan suraklaba Manipurda thokliba kanglup anigi lal manung asida Kuki Militant singna yamna toina bomb amadi nongmai kapsinduna landarakpada natana drone bombing tawduna mihat mipun kaya thokhankraba Imphal West District ki manung Chana leriba Koutruk Kadangban senjam chirang senjam khuno khurkhul amadi kanto sabal na chingba maitai khusingda nauna landa chatharanabagi damakta ngarang numidang Kuki Militant singi gari kaya thauzilapa drone footage ki matengdagi uba phangne hari. Pau asina hai ngarang nongalamdai pung 3:13 taba matamda Koutruk amadi Kadangban ga thangnana kangpopi district ka manung Chana leriba Bethel Kuki khulda aphaba makhagi Khutlai Paiba masing yamlaba Kuki Militant singna tongba gari kaya mathang thauzilakpa uba phangkhi. Kuki Militant singna tongba gari sing adu Kharam Baifai romdagi Koutruk National Sports University Harau Thelgi mathak thangba Chingya taba lambi paring da gari sing adu pareng Changsilakpa uba phangkhi. Masi urubadagi ngasi hayang asida Kuki Militant singna Koutruk Kadangban amadi thangnana leriba maitai kul singda landa silakadra haibagi khunja singna yamna chauna mi paiba pokle hari. Ngarang nongalamdai pung 3:13 rom taba matamda Changsilakiba Kuki Khutlai Paiba singna tongba gari adu numidang Kakchu Poland dagi laklaga singda dam mathakta leriba Kharam Baifai da yareklaba matung ngarang nongalamdai Bethel Kuki khulda thungkhibani hairi. Panba yabadi haukiba October 13 gi ahingdasu Kuki Militant singna Bethel chingtaktagi naknana leriba Koutruk Kadangban senjam chirang senjam khuno khurkhul amadi kantona chingbada nongmai bomb amadi missile rocket na chingba kapsilaktuna akanba mongda landa silakpa lekhrabani. Kuki Militant singna matam kayagi mamangdagi bunker chingba saduna makhoigi achoba camp ama oiduna leriba Bethel Kuki khulda combing operation chathaduna Kuki Militant sing takthokpinaba Manipur lengaki mafamda haizarabasu ngasi phawa thabak oina lokhatana leiraklibani hari. Jiri lambida pot purakpa truck ani Kuki Khutlai Paiba singna nongmai kapsinduna mai thakre. Jiri bamdagi none tamna lakpa tilhau purakpa truck ama yauna pochai purakpa truck ani ngarang ayuk all Kaifundai Kuki Khutlai Paiba singna nongmai kapsinduna mai thakre. Driver Asok apanya hodre amaromda thawong adu yaningdaba phongduna Rongmai Naga Student Organization RNSOM Tamenglong amasung None District Kuki boycott tawduna makhoina pot yonba amadi pibada khudaktagi thingkhre. Athingba asi makha taba notice ama thoktriba fawwa chathagani hari. Police tagi phangwa paugi matung inna Tamenglong District ki Tausem Police Station gi manung Chana all Kaifundai area da ngarang ayuk pung taruklom tabada jiri bamdagi none tamna tilhau puraga lakpa truck ama Kuki Militant singna mai thakibaga lunena alu purakpa truck amana nongmai maru masing khangdana kapsilamlei. Jiri bamdagi tilhau puraga none tamna lakhiba tilhau puduna lakpa truck registration number AS11 VC 3577 amasung alu purakpa truck ki registration number na MN05 C3992 bu Kuki Militant singna namduna khamlaga tilhau purakpa truck aduna mai tharaga alu purakpa truck aduna nongmai kapsilambani. Garigi miyoi singde Asok apan yaukhide. Thodok thopam aduda Tosem Police Station ki kambu ama Changsin badagi makha taba thoganindaba thodok sing thokide. Mai thagiba amadi nongmai kapsin khiba truck ani adugi mapu Naga community gi oigani. Truck sing adu non local driver na thorakpani hari. Naga CSO singna tongan ba warep sing loduna lengakta numit humni gi matam thakre. Imphal East District ki yangang pokpida tha asigi 13 da Kuki Militant singna labukta nongmai kapsinduna Naga Furuk ki miyoi ama sokhan kiba thodok kamari lenana Tangkhul Naga CSO singi luchingba singi apunba mifam ama tongan ba warep sing loduna lengak na numit humni gi manungda warep sing asibu thabakta onthoknaba matam thakre.
Tangkhul Naga Foothills Organization TNFO-na thadorakpa cherol amada Tangkhul CSO singi luchingba singi oiba mifam aduna tha asigi taramathoida Yangangpokpigi Santi Khongpal amasung Tijin anigi marakta New Kana Village tagi Kansok Hawaram kauba miyoi amana mahaka loinana miyoi taraga loinana law shudana lairingai nongmai kapsinduna asok apan nanghankiba haibasi miyoi bagi wakal chendaba pangdaba amadi Nagamicham singbu atamnana hatnaba thorangni haina amata oina warep lauki Mifam aduna makhatana nongmai kapsilikiba adu labuk aduga naknaba chingthakta leiba Kuki bankardagi oibana lawmi michambu hatnaba honarakhiba adugi daita Kuki na pugadabani haina warep lawbaga loinana nungthil pabopta security force anakpada leina asigumba thawong chathalhiba asimak state natraga center armed force singna miyamgi punsi ngaksenbagi thabak lumna lawde haina takoni Maram asina mafam adudagi khudakta security force sing lawthoknabasu warep lawki hari Mahiroi sing amuba batch statuna protest tawbiyu haina Kokomi student wing na fongdorakli Kuki narco terrorist sing na pikliba angang ahum amadi nupi phazinba adu tekta kaidana thadoknaba demand tawbaga loinana state lengangna mating phudoktuna miyamgi punsi amadi lantum ngaksenba ngamdabagi mayokta hayeng ayuki pung 10 dagi ayuki pung 13 phawa lamdam asida leriba school khudimaki mahairosingna amuba batch statuna protest tawbinaba Kokomi student wingi maikadigi appeal torakli Kokomi Student Wing Media Coordinator S. Vidyanandana Thadorakpa Cherol Amada Mahirosingna Amuba Batch Statuna Changsilakpa protest asi school gi oja sing amadi authority khudimaknasu sogatpiyu hari Cherol sena hai micham miyam da attack tawbada halengba leitraba chen Kuki narco terrorist singna haukiba numit kharani asida chiri bamgi tongan mafam singda leptana attack tawrakpa maitegi yum kaya mai tharakpa amadi micham miyam kaya hatpa tupa tawraklabasu lengak amal leiri habigi mating phudoktuna chap chana thengnaba ngamdaba amadi fazin khiba nupi angang singi langla langjel puthokpa ngamdaba laibak thibani hari Manipurda CAPF company kun amaga thazilakrai Haukiba numit kharani asida Manipurda nauna hingsagi thodok tholakpadagi Central Armed Police Force CAPF company kun personnel lising ani Manipurda airlift tawduna ngarang thazilakrai Laiba pokpa numit ki numidangda Ministry of Home Affairs na order thoktuna ahenba force asi thazalakibani official oiba paugi source amagi matung ina Manipurda nauna hingsagi thodok tholakpadagi CAPF ki ahenba company kun amaga airlift tawduna Manipurda thajinnaba haukiba laiba pokpa numit ki numidang Ministry of Home Affairs na order ama thokrai Jiribam district ki Borobekra police station amasung masigi mayokna badalariba CRPF ki camp ta tha asigi tarama thoida Lanfi setpa afaba makhalgi Khutlai Paiba singna masing khangdana nongmai kapsinduna attack torapaga loinana handuna nakal anigi marakta khut thoknabada militant taramathoi siki ba thodok matung Manipurda ahenba CRPF company kun chawrakna personal lisingani rom thajinnaba Ministry of Home Affairs na tharang asi lokhalakpani hari Manipurda CRPF company kun thajilakadoriba asi CRPF ki company 15 amasung Border Security Force BSF ki company mangani hari Mamang chahi lising ani kulhumdoi dagi Manipurda ethnic violence tholakpadagi hanadagi CIPF company chamaga maudra nipan Manipurda station tawduna leribani CIPF personnel sing tha asi kuntra phawbagi manungda Manipurdagi lokthoknaba MHA na hana order thokpa lekkhrabasu CIPF lokthopagi matam sangdoraklaba yai hainasu pawgi likhun asina makhatarakli Paliba lengak asi leitabaga chap manare haina fongdorakli Paliba lengak asi leitabaga chap manare haina RPI Atwale Manipur State ki President Bisorjet Konthaujamna thadorokpa cherol amana hari cherol asina hai chahi amaga thataruk helaba irang asi ngasi phawbada paliba lengak asina yengduna leri misi mina amadi miyam khamthengna waraba phawbada Kuki narco terrorist ingi mathakta action loba ngamdana leri lengak asi leitabaga chap manare miyamgi punsi lanthum ngakpa ngamdrabadi isana paiba pham konduna leba mathautade isana khangna pham thadokpiyu lengak pairiba amadi political party khudingmak amata oina punsinduna chap chaba phirep amal loduna miyamda lauthokpiyu political
advantage lobagi matam nate miyam khangduna leibak ngamlaktrabani haiba wafam thamlakpaga loinana labukta law shuduna leizabi maunam naha amatam thina hatkhiba amadi pikliba angang ahum yauna miyoi taruk phakibadagi hauzik thiba khangdana leiriba ase lengak akanba miyeng changbaga loinana Kuki narco terrorist singi mathakta action lokhodkadabani loinana thiba khangdana leiriba miyoi sing tekta kaidana imung manungda sinagadabani haibaga loinana awaba taraba imung manungi awabadasu party asina saruk yari haiki Fazin khiba nupi angang sing condition yaudana thadoro haina MCPCR na fongdorakli Tha asigi taramathoida jiribamgi boro bekra karongdagi angang ahum amadi nupi ahum phajin khibasingna humanitarian ground da makhoibu tekta kaidana athubada thadoknaba Manipur Commission for Protection of Child Rights MCPCR na appeal torakli Commission asigi chairperson Kaisam Pradeep Kumar na thadorokpa cherol amana hai Police ta complaint torokpa report ki matung ina tha asigi taramathoigi nungthel pong aniga minute nupu manga rom tabada jiribamgi zakurador ka rongda leiba maitegi yum amadi dukan punna tara humdoi mai thadokpaga loinena maitei ani hakhi amadi CRPF camp ta akanba mongda landa jathaki Amaromda angang ahum nupi ahum punna tarukna thiba khangdri hari Masigi matangda mari leinaba police station na su moto case ama lokhatki Manipur da irang asi thorakpadagi maitai amasung Kuki chun phurup animakki marakta nupi angang kayagi punsi pikhamna khiba thodok singsu commission na asina hakchina loduna lakli maraksida handak nupi amasung angang punna taruk phajin khiba thodok asina miyamda khoirang khoisau hanba amadi pendaba amukke hena pokhalei micham miyam maru oina nupi angang amadi ahal singda crime chathaba habasi international law sing maru oina UN Convention on Human Rights of Child, Universal Declaration of Human Rights, UN Declaration on Protection of Women and Children in Emergency and Armed Conflict na chingba law sing asi thugabani maram asina fajin khiba nupi angang sing tekta kaidana kanbinaba National Commission for Protection of Child Rights National Commission for Women ki chairperson sing Manipur ki chief secretary sing Manipur ki DGP Manipur ki security advisor Jiribam ki DC amasung SP na lokhatpa yaba thorang sing lokhat binabasu taksilakli Fazin kiba angang ahum yauna nupi ahum tekta kaidana lengakna miyamda sinagadabani haina kanglamayna fongdorakli Jiribamgi zakuradoragi pikliba angang ahum yauna nupi ahum Kuki Militant singna fazin duna thamliba asi athuba matamda tekta kaidana miyamda Manipur lengakna sinagadabani karigumba fazin kiba miyoi sing asoi angam thoklabadi mathau ningthina tawba ngamdraba MLA nifugi mathakta miyamna para ama tambigani haina kanglaipak lamjing apunba mairalup kanglamaygi president yomna lerik leimana fongdokhrei Ngarang loop asigi kuntaruk suba mapok kumon thoram lamfelda leiba loop asigi mayai loisangda pangthokhiba thoram aduga mari leinana ima irik leimana phongdokhibani Fazin kiba miyoi taruk athubada thadokpira u haina fongdorakli Kuki singna fazin duna thamliba angang ahum amadi nupi ahum miyobigi minungsi yengdona athuba matamda thadokpira u haina amoko ki president SK Zalalna fongdokhrei Ngarang Imphal East ki Hata Golapati water supply da leba mahaki yumda pangthokiba paugi mifam amada SK Jalana makhataraduna hai sahi ani hena lamdam asida irang thoktuna miyamna maisa langniba asi kokhanaba central amadi Manipur lengakna atuba matamda sinbiyu Phurup kayana khundariba lamdam asibu mahausa gumna ingna chikna leinabagidamak irang thokliba kanglup anina yasinaba puraknaba honabiyu Landa asi ana asok apan nangbana amani karisu khangjadraba nupi angangbu lan asiga mari lenana otpi neibiba amadi mihat mipun tawbiganu maitei pangalna irang asi loishinaba amadi kanglup masel nungshi chanana leminanaba honabada achoba thodang lawgani haina su mahakna fangdokhi Aroibada maru oiba pau amuka hana pizari Koutruk amadi Kadangban khulda landa raknaba Kuki Militant singi gari kaya thaujalakhiba uba phangkhrei Jiri lambida pot purakpa truck ani Kuki Khutlai Paiba singna nongmai kapsinduna mai thakrei Naga CSO singna tongan ba warap sing loduna lengakta numit humnigi matam thakrei Matang asida loyalam E-PAO na ayuki pau piba loizari tabiriba khudimako amuka hana khurumjari